Ngarangdagi DM University ki Administrative Block mamangda Postgraduate amasung Undergraduate ki Maheiroi singna AHING yarektuna Khongjang Changshinkhibaga loinana Maheiroi singna Talliba dimana se Matam Chana Pidrabadi Chara Henbagi Khongjang Faoba Changshillakkani HAINA Maheiroi singna PHONGDORAKLI DM University ki Administrative Block mamangda AHING yarektuna Khongjang Changshiliba DM Arts ki KSS Medhajit koba Maheiroi aman hai DM University ki Postgraduate amasung Undergraduate ki Maheiroi singna makoigi oiba chawkhat thorangi thabak thorom sing paikhatpada hena khudong chanaba Student Union ama thambinaba mamangdagi taknaduna lakpani adubu Maheiroi sing asina haijariba si thabak ta onthokpibagi mahut University asigi registrar amasung vice chancellor na makhoi masana pairiba pham sing asidagi resign tawragani haina resignation letter ulamaga chatkhibagi thawong adu Maheiroi sing na akan mamongda yaningdaba phongdorakli लेपले तना तजरबीबा मोइ छात्रगी इनोंसिदा मोइ छात्रना निंगांग दगी चार थना यारेक्तुना लाखनि अदुना छात्र म्याम जी अरु वानाबा फियम मदु ओइ हाइतारे अखोइ अखोइगी दाबी से ताबी लक्तबा तागदि अखोइ खाताना हंगर स्ट्राइक फाउबा अखोइ तजरबी सेम साधना लैजरी हाइतारे अखोइ छात्रना गेदगी अथु मतमदा लेंगाक पाइरिबा अखोइगी मको ओइबा अखोइगी बाबुंग सेम बिरेना मियंग चंगबियु करिगुंबा अखोइ छात्रगी दाबी से फंगतबा तागदि अखोइ मकत मका कियागी खुदंग चंगशिल्लक्कनि हाइबसी बेस्टि माइकेजंग से थमजगे